Image Paudamian Tabiriba Sumbu Yunam Anuradha Devina Kono Krumzari. Housing Maruba Pauda. COVID-19 Lamthenanaba Lokiba contraction staff nurse Amasung MTS staff Singna Makoge service extension Tobinaba Wakani Pampangtuna release crate. MLA Dingona Labor Union Singda Mark Samadi sanitizers in Kusina crate. Ima Kumbigi Taratare Subaning Singnami Pangtokre Luinana Myanmar emergency Loktokre Aung San Suu Kyi Yauna Lusing Bakia Pazin Crate. Ozek Pausan Episode COVID-19 Lamthenanaba State Health Department ke Makada Lokiba contraction staff nurse Amasung MTS staff Singna Makoge service extension Tobidana Tongan Ba district Singda utilize Tobio Amasung Pitotana Ladyba Thamarige remuneration Pitopio Haiduna Ngase Lampeda Laiba RD Wing Complex da Wakan Mipam Pambagaloina release at crate. COVID-19 ki phibam khara phagalakpa asigi yanglaka Manipur lengangna Thataruklom Tonga ba COVID care center ahum haibadi RD Wing Lamphel Yunako Maitram amasung Lamboi Khongnang Khongda thabak seasonary kheba contraction staff nurse amasung MTS staff singbo lengangna thabak loktoklani haina ningpung ngangnarakpadagi mi pairaba masang yamlaba contraction staff singna Hongnaru Banaidana Ngasi Nungtinda Pung Amarom Tarpa Adwaida RD Wing Complex da Punduna Makuta Placard Sing Paiduna Wakamipam Satake Mipamadugi Tungda Lampel de Leba Health Directorate Office Tamna Thompson Naba release of Pahorake Contractual Staff Mayambe Irang Haurakre Habage Pau Fangbaga Police Ke Kangbuna Wakato Kongsad Ado RD Wing Get the Tinke Amasung Mapanduda Kongsang Luisinga Police Kamunake JSC contraction staff nurse MTS of 3 COVID care centers Ge Lusingba Sograk Pump Kigena Haikibada State Sida COVID-19 na akan mamongda Landaba Horapa Matamda Laina Asibu Lantingna by State Cabinet ke Warepa Amagi Matung ina Hokiba JSG July Thada staff nurse Samagayang Kai MTH Sama working interview Tawduna Tha Ahumgi Oina contraction versus the Kanke Hariba contraction staff Sing Adu COVID care center Om Haibade RD Wing Lamphel Yunako Maitram Amasung Lamboi Khongnang Khongda deploy Tawduna Hokiba Sayege August ke Tanga Ahumdagi COVID-19 Ngasi Pawa Lanting Naduna Lakibane COVID-19 Amara Moiduna Miyangi Punsi Tambang Amdraba Pibamba Amada Lainingai Serakta Miyangi Damakta Sibakidana Songtokiba contraction staff Singe Awamant Minungsi Amasung Tobimant Ase Lengangna Makuibo Hekta Tabaktagi Loktopa Asina Oigataribra Haina Hanke Tolosu Sunnagetha Anikaki Piram Laga Tha Mariki Pitoktri Adubo COVID Tengnabada Lengake Sengau Hangbage Awaba Pibam Asagi Yangduna staff Singna Tolo Pangdrasu Nongmata Wakatpa Tawdana Mathaude Pangtutuna Lakli Haike Wazataklaba contraction staff Singbo Lengangna Amasung Miam Nungsibiu Makoigi Katukiba Adugi Tawimant Kangba Utpa Oina Lengangna Makoigi service Matab Sangdopio Housing Dolly Wazes Basista contraction engagement Turiba Asi Pura contraction engagement on Tokyo Amasung District Singda Lediba Tonga by Halkia Santa Singda utilized Tokyo Haina Apel Toke Sarkagi Mi Amani Age Sarkagi Taitapu Misha Amani Kalaga Siba Kidana Isamak Yauna Ige employee Kuima Akogi Lane friend colleagues Mam Seva Tobasi Uzi Ikai Kunabagi Matam Yoruba Matamasida Government on Evan Semna Akoibu Amutang Sibiduna Akogi Tabagasi Makatana Kogi pure contact on top Biduna daily wages pure contact on top Biduna Akoi Makatana Department Asida Tabak the Wopangan view Panbayabade Koisaunaraba Staff Singna Nahal Health Director Ge Office Room So Lonson Bage Kongzang Sangsingda Hokrabane
ngasi Manipur Building and other construction workers welfare board ke chairperson MLA is Diko Singana Manipur ki tongan ba district singdagi lakpa labor union singda mark sabati sanitization khusindakre ngasi ki thoramba aduga mari leinana chairperson is Diko Singana haikibada labor union singna construction workers sing haibadi ministry jugale amati tongan ba sinmi singbo matam leiba khibita thamoi singna mateng pangnaba sem saduna laigadabani haike loinana construction workers welfare board asi yamna transparency leina honaba amadi miyamna labor union singbu thaza hanba ama adautai matam adu khaktada sinmi singa union singagi marakta leinaba mari hena chasilakare COVID-19 ke matangda paleduna COVID-19 vaccine putoklabasu aikoi isa na section ba asi tangai padaba oide matam laiba khibita government piriba SOP sing ngang chatba ama mathautai aikoi isa na social distance thamlaba aduka sanitizer season natraga khussa sengna sabona hambaga loinana satopa matamda mask season rabade COVID-19 ase isa na changlakani haibage thoina mipaningai oidoi matam laiba khibita section ba haibasi aikhoige amatanga daba COVID-19 ngakthongnaba khulaine haibasi kauroidabani haina appeal tauke ngasige mask sanitizer yamthopge thoramba aduda okro labor union tamenglong labor union senapati imphalge yauna tongan ba union singna saruyakhi Education Minister S. Rajan Nangase Imphal West amadi Imphal East Labor School amadi college sing satunayang sakray Minister na handag school college sing hangdo khibadagi tungan ma mafam da labor school college sing da chatunayang sinbage khongsat ke maka satarapa oina ngase Minister S. Rajana Manipur College Maharaj Bute Chandra College Modern College Porompat Standard College Kongpal Ideal Girls College Akampat Eastern Model Government High School Akampata chatunayang sinke Maki Kongsan Manunda Minister na classroom sing sector bakaluna na class to bada lenga ke education department na thamleba SOP ngangna chathari bra haibadi yang sinke Minister S. Rajan ke Kongsan aduda Manipur Legislative Assembly ke Speaker Y. Kemsan Education EU ke Director Dr. Rangita Bali Waikom IAS Joint Director Ozay Singh amade atai operation ke asu saruyakhi Kongsa to the Minister na school amadi college ki authority singna SOP ngangna chanaba akanba pauta pekhi Minister na school college sing duke teaching amadi non teaching staff sing attendance register sing so check toki amadi school changnai na kana basu khangan magaloina na changnai daba staff sing mathakta pifam thokpa chairak pigani so hadamki Manipuri Maira Paibi Singi Luchingbi Ama Orambi Miamna Ima Kombi Haina Kangabi Asagi Taratare Suba Ningsang Namin Azipang Tokre. Tarambasi Laikitabi Ima Kombi Aroiba Yahip Tan Kiba Mapam Oideba Lampel Sanakai Tenda Poire Lemerol. Apanba Maira Paibi Lumna Sandana Pangtoke. Taramaduda Manipuda Ladiba Tungatungamba Civil Society Organization Sing Amadi Maira Paibi Lup Singi. Ima singna sarubiyaduna laikhidrabi ima kombigi mapamda leisu katna mapung phawa ikai khumna bodke Mini sansi mai bil simnem sina thengna batagi gari gi tayara hipchal laga gari thon gi deba maira na sibai gi makuk ta su gi ba thobo wa tho angat pada khoi student to ga matung da sidi chawak pa pharak matam da de la maira pai gi mai gi miyeng si su ha na gi Miyobege Kungang Laba Pura Tinabatuki Mahutta Nasidi Atop area Dasu Fong Tanzimba Hore Pasidi Kai the Brain Kali Adubu Haribu Maraki Say Kungi Mayaga Miyobege Kungang Laba Matamda Hatang Tinaba Atopa Yogana Miyobege Hat Hek Matpang Tinabagi Abu Maya Babi Yang Chawa Atum Lambi Malaki Badudi Ima Kombi Zuyam Chawa Contribution Money District Administration Tawangi Ming Makada Photo Safety Administration Tawan District na it right challenge ke sarukaba oina Khongzom Bazar Community Hall da ngase consumer singe oiba awareness program ama pangthokre Taramatuda Photo Safety Tawalgi Design Officer and Devendro Sapam Gram Pansake Pradhan S Ramiso Texan Gram Pansake Pradhan Daimenti SDC Khongzom and Vehicle Status Photo Analyst CH Sanazawa Maitina Athoiba Musing Oina Sarugaki
Food Safety Department ke akhang ahai kiana karamna chanaba polam sang pek tawgani karamna phaba chinja khangani loinana food testing karamna tawgani haibagi hiram kaya taktuna khangan khibagi thoram aduga mari leinana Food Safety Tawalgi Design Officer and Devendrana haikibada It Writers Challenge India haina chathariba campaign asida Laibak asage city chamaga yankai taruk khanbada Manipur ki district mari yaurakpada Thawal district so amane sangdamnaba asigidamal district asige mapam tarani thoida niyam amade consumer singbo wakal tahanba thoram pangthokani ngasi ahanba oina khongzomda pangthokpane miyamna chadiba chinjak ase yamna cheksinba tangai phade lanthum kaya leirabasu apaba chinjak chatraba maduna maram oiduna narakpa tholakpada punamaka arimbane haibase miyamda khanganba oina tharomase pangthokpane haina phungdokhi Assam Rifle Thobanta Battalion na akaknaba pau ama phangpadagi ICAR South ki miyang makada ngasi Imphal East District ke ando command nungyang bi laikai da operation satabada PLA ke South Style Private Chingakam Premchand Singh Allies Pori Phaduna makataba investigation satanabagi damak Andhra Police ta khosana kre hairi Senior citizens Kaksingna Manipur College Kaksinge nongchup thangba sarukta handakta Revenue Department appoint yang khai mathoi piduna nauna sagat kadawriba all as a hongi ngasi ira thongni galoina land development ge thabak sing hokre ngaranga yupung taruk tage pujaga loina na hokiba Manipur pumbage oiba all as a home sagat pada mai paknaba amade mateng ko oinaba rate naure munada maide kaksang bayai lekai da leibana lopali sing tara senior citizens kaksang da tengbang birak pane Morana haikibada hausike matamda oiragliba samaj ke phibamna kana leijatraba hansekidamak all as a home ase asuke matik darka oiragle subasat pangam satraba amade yangsan binaba yaudraba ahan singbo makoigi lemhoriba punsige saruk singda karadang oiraba so mareng mahau khangna hingana bagidamakta ngasige all as a home ase sagatpa hawune Ningsing bayai miyol lakh ama lising nipu leiba kaksing district ta saba hagodariba all as a home asina ahan mane madam asina all as a home asibu mapung phana sengwa sagapada praja khudimangna angamba mateng pangbiyo haina and munana miyamda appeal tawki Yelhopuya Development Society IPDS Head Office Thawbal Wangmatabana Sinduna Nimit Nipu Mangani Chumna Satagadaba Lai Harawada Yumpab Oiba Workshop ke Manamchana ngasi Kulumdoini Subanimita Sanamahi Temple Board ke Thiam Manchana Lai Harawage Maramda Takbi Tambibagaloinana SIRTG Zone Director or Lokendruna Role of Artists in Rural Development ke Maramda Kupna Kanana Bage Wapam Thanke Thoramda Lamnamasige Amaiba Amaibi Kiana Sarugyaki. Anobu Pona Karino. Haibidi Anowala Sukin over. Ari Villa Sukin Lee. Haibadi the Muka Kudam Changamje, I could call my Tolaga, Kujita Kudingi Hara Womatanda, Ovian Tolaiba, Kunjagi, Buworo, my be my babu woro, Kunjane, my be my bene Anijagi, Tonga Leva, Gotona, Iho, Isien. Lai Harabagi Manum Chana Sakada Chena Kayano, Chawavana Kayano, Adubu, Lai Harabagi the Makta Wodagadi, Jagoi, Kudingi on Kudingi, Shay Lake, Matamati Lai, Weber Kakama, Shay, I quite much like Tandirani. Adubi Matumina Hujiti, Jagoi Kudingi, Shay. Zenemski staff nurse Kurai Chingam Bomb Laikai the Gate, Takelamba Ramita Chanana Sagolman Terrakaitin the Laiba, Children Honda, Janatana Polam Singers in Mateng Pankre, Romitana Children Homsida, Cheng, Alu Amadi, Ate Polam Sing Mateng Pankibade. Masida Romitana Pondo Kibada, Florence Nightingale na Toramba activities Sinka Ado Mahagna, Pazaruraga, Kangduna, Kazaktan Mateng Pangba Oina, Florence Nightingale, Matok Tambangam Zanaba, Honaba Oina, Amadi, Angang Singbo Ana E. Yaudana, Lainaba Tona, Hapa Oina, Mateng Pangsabani Haiki. Tenen homes Veleva, Angan Singse, Aina, Ngambakase, Masi Katseraga, Swingam Yaudana, Yaudana Sing Sibu, Musim Sang, Aduga, Akwigi,
ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯁꯤꯕꯨ ꯔꯟ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯍꯣꯏꯁꯤꯡꯅꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯈꯥ ꯇꯥꯅ ꯁꯥꯡꯅ ꯑꯩꯈꯣꯏ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯁꯤꯕꯨ ꯔꯟ ꯇꯧꯕ ꯉꯝꯃꯤꯕ ꯑꯗꯨꯒ ꯑꯉꯝꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯁꯧꯒꯠꯄꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯕు ꯊꯧꯅꯥ ꯍꯥꯞꯄꯤꯔꯒ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯗ ngarang nungtin pung mari khare helakpa aduaida 43 Assam Rifles ki location point ke LP maya ge jungle ge khonglambi dagi nupi ama sok case kuntrada hablapa branch suga gram chahunga marputaraga kunana 43 Assam Rifles morena phagapangam khre hairi branch suga ga kunana pharba nupi adugi maming de Mrs Nemnai Leng Hawkip sahi kuntrani part wife of Paulemp Matisang village Churachandpur district agini hairi Paraba brown sugar gram chahumga maruputara adu malimgi kaithinda lupa lakh humudra nipanrongge oigini Paraba drug sink aduga konana nupi adu ngarang numidang athengbada More police station da khusinakre hairi Tawan police station ge manung channa leiba moijing dage Masaki chahi mari khakta ngaiba angang nupa masa ama January ge tang 18 dagi thiba khangdana Leirakraba matung January ki tang kunmarida manak nakpada leiba pukri amada sina phangkhiba thodog adu kamari leinana ngase misi asigi aseng balangla langjing puthopio haina JAC na sinuna miyam ge oiba wakat khongsat amasakre wakat khongsat adu moijing community hall dege Tawan DC tamna lakpada police na thatuna thamki miyam ge irang adu laksina ba honabada tear gas kaptuna miyam tan khaike Thawanga tuda JAC ge convener yauna miyoi ani aso open langkre haire tungda JAC ge miyoi khara Tawan DC ga wari sanaba chatke wari sanaba aduda local MLA DC amadi SP yauna JAC ga phaminaduna wari sanake haire wari sanaba aduda authority ge maike dege JAC ge miyot singa numidang wairam phawge manungda postmortem ge preliminary report ke matangda punna phaminaduna wari sanaba haina yanake haire Haukiba January ki tang kuntra mathoi ge print amadi electronic media ge khutangda Bisnupur commando amadi 31 Assam Rifle ge apunba kangbuna phai hairiba Oinam Santikumar amadi Yambem Gulsant ase People's War Group Marxist Center ga karigumba hiram amatada mari leinade haina PWC Marxist Center ge Secretary Central Media Coordinator Lenin Maitina thorakpa cherola mana khangalalwe Seron sina makatari badi phare hairiba Santikumar amadi Gulsant ase yengnaba lalau lami singda changjaduna leram laba matung makoina Mexican drama sing sanaba yana nabugidamakta amuk thadokduna communist based organization ama oriba Lupsibu Mengsatian nabugidamakta thadokhiba micro gang lamyanba khumanga Bisnupur surrender camp ta puna leminaram laba okram kiran ke gang member singni aduga hairiba miyoi ani asidagi phai hairiba khusu khulai sing asiso lob asigi natte asigumba gang sing asibu pharaba matungda manaba khunai amagidamak malimge communist platform amada yauriba People's Work Group Marxist Center bu mingsat thinanaba ichina ina oidiba Manipur Police Commander singna hona biganu hainasu seron chana phongdorakle Myanmar military Tamta Dona Lebak Asida Chahi ama emergency lauthokre Vice President Mint Suebu Acting President Ohenkre Power Punamak Commander in Chief Mint Ong Leng na Paisin Kre Military na back toba TV Meawadi Chenna emergency adu lauthokibane Military na phongdokibada November ge tang nipanda pangthokiba mikhal aduda namthak tokhe haiduna rajniti ge lusang paseng phajinna thamkre Phajinna thamkraba sing adudi State Councillor Aung San Suu Kyi President Win Mint amadi ruling party National League for Democracy and LD gi lusang pasengni Marakasida State Councillor of Myanmar amasung atai civilian official sing phajinna thamkibada USA na checksin aba phudokre White House na thopa chirola madam Myanmar da odagliba phibam kupna yangsale loinana phajinna thamliba sing thadoknaba military da taksangkre Military na
लौरक्लिबा खोंथांग अदु हांदोक्त्रबदे मदुगे दायित्व पुरिबसिंगे मथक्ता USA ना एक्शन लौगने हाइदसु वार्निंग तौख्रे नौना खलबा पार्लियामेंट के मेंबर सिंगना अहानबा मीटिंग हौद्रिंगे के मंगोइना लुसंगबसिंग अदु फजंखेबने ngasi session hauba numita speaker amasung deputy speaker khangadabane haide civilian government amasung military tatmado ge marakta hoki banabemba ge tang nipan ge mikhan ge matang da onkhana balebadagi UN secretary general Antonio Guterres amade Myanmar da leidiba Western Embassy taratrena democratic norms thabak chathaduna santi oina president amasung speakers kananaba hana warol ama topa laikhrabane Myanmar da military na kuina lengak tuna palaklaba matungda lisingane taramangada on San Suu Kyi na lucingba civilian government amalerakibane November ge tang nipan gi mikhanda NLD na paktang na mai pakibane aduna military na sagatpa USPDD sathina mai thikibane hairi Union Finance Minister Nirmala Sitharaman aikoina chading tawkhre amasung aikoina chading tawkhre haina hanjana haikre Budget speech ta Finance Minister Sitharaman make khwaidige 10 babashin pk mana haikibada lisingani kunge February da deficit chada ahum dasmik mangadagi hauki Madu chada mapan dasmik mangada hyangalaki maramaduna aikoina chading tawkhre amade aikoina chading tawkhre deficit management ge matangda tasing ba maram pekre pandemic manungda capital expenditure delay tawbadi lekide haiba wafamsu minister na phodoki National Research Foundation ge damak chahi mangada season nanaba lupa crore sangyangkai mahana propose tawki Hausik sanabagi pauda Hausi Goa da Saturday Indian Super League ke Humbuda Mapan Suba match Orissa FC ga Jamshedpur FC ga ngasina midang pung tare makai dagi ZMC Stadium Bambolinda sanaba haukre Hayeng League asigi Marphu Suba match SC East Bengal ga Bangalore FC ga sanagari Hausi laiba point table da Mumbai City FC na match taramari sanabada point kontra phangduna khwaidagi hanbada leidi Mohanda Bagana match taramari sanabada point kuntare phangduna ani subada aduga Hyderabad FC na match taramanga sanabada point kunithoi phangduna ahum subada leiri Object aroibada maroiba pau amone piziri COVID-19 lamthengna na wal lokhiba contraction ni staff nurse amasung MTS staff singna makhoge service extension tobinaba wakan mifam pangthokna rally chakre MLA Dingona labor union singda mark samadi sanitization khosina kre Ima Kumbigi taratare subaning sing nami pangthokre loinana Myanmar da emergency lokthokre Aung San Suu Kyi yauna lusung bakya phajangkre Image pawdang ngasige de matang asida loijare min tabiri besungbo amukana khurumjari